ताबीरिबा अमदि मिटेंग ताबीरिबसिंगबु अहानबमक्तदा इकाई खुमनजरी ngasi amuk pumnamakidamak sem saduna pujarakliba film asigi maming Bad haiba film asi 2012 ke September 20 da release tawkiba horror amasung thriller the base tawba film amani film asi haurakpada beast ama ulai mafam aduda nupa ama gari manungda lerami mahaki maming Josh kawi tanja aduda mamanaba ama laktuna thengnarami makoi animak samudra aduda lifeguard ke duty tawduna leibani Josh ki mamanaba adu mafam adudagi mahaki duty tawrunaba haiduna chatki mathangi sinda Josh na magi mamanabi nupi amaga thengnaduna wari sanarami ngaihak leraga nupa amana bills aduda iroiduna leiringaida sak amana chaki matam aduda Josh ki mamanaba adusu samudra aduda leirami thautok adu uraga atopa lifeguard amana siren khongduna mafam adudagi thogluknaba laurami Josh na siren adu tabadagi mamanaba adu kannanaba haiduna kanna jelutuna boat amada mamanaba adugi manakta lai Josh ki mamanaba adunadi kari amata khanglamde sak ama mahaki manak yausilaklami Josh ki mamanaba adugi manakta yausilakpaga sak aduna mamanaba adu chaki mathangi sinda chahi amagi matungi sin ulai Josh ngasi phawba mamanaba adu kanba ngamhogdabagi wakhalda yamna nungaitana leirami tanja aduda TV news singda bis adudagi mayam pumnamak thapna leinanaba haiduna hairami maramdi bis aduda sak mayam amba laktuna leire haiba ubadagi mathangi sinda Josh na anoba thabak ama thiraduna food mart amada thabak tawba horami hairiba food mart asi bis adugi manakta leibani food mart aduda nupi amana potchei huralami mahaki maming Jem kawi Jem na potchei huraliba adu mart adugi card amana urami paramasidagi Jem na mafam adudagi chelaktuna mamanaba magi manakta laklami mamanaba adu hairiba mart aduda thabak tawi makoi anina wari sanaduna leiringaida mafam aduda mart adugi manager amasung guard adu lai manager aduna Jem dhari nahakna mart agi potchei hurali madamasina mafam asida police laklakani nakan amada Josh na mahaki friend nupi ama mahaki atopa friend amaga mart aduda lakpa urami matamasida police officer ama manager adugi manakta lai tanja aduda mart asigi parking da matai manaw ani gari da laklami nupi adugi hui amasu yauri nupi aduna hui adu yamna nungsina mart aduda pudun lai nakan amadana huranba kharasu gari da laktuna mart adu lut tawba laklami police officer aduna Jembo puduna mart adugi parking da laklami aduga Jembo gari da lok tawduna thamlami sin asidagi aikhoina khangba ngami madudi Jem police officer adugi macha nupi ni haibasi Jem gi mapana mafam aduda nupa ama urami nupa adugi maung aduda police officer aduna jingnaduna nongmai lawthoktuna nupa adugi matungda inaraklami nupa aduna manager gi room da changlaktuna locker hangnana bahairami manager aduna locker adu hangbada kari amata yauramde maramasidagi huranba aduna manager adu faraga mafam amada puduna chalami tanja aduda Jem gi mapa aduna lumduna huranba adu amuk faduna manager adu kalami tanja aduda huranba adu gi khongloi aduna amuk laktuna Josh ki mamanabi nupi adu faduna police officer aduda hairi mahak puthadu natrabadi aina halani Josh na mamanabi fadun leiba adu uraga pakhalami mart adugi parking the Jem car da lok tawduna thamlamba adu mart aduda thabak tawba mamanaba aduna laklaga car dagi Jem bu lokthokami aduga hairi nangna mart dagi pot lawruba aduna maram oraga aiha thabak dagi tanthoraqle paw sitaraga Jem yamna nungairamde maram asidagi Jem na mart aduda manager da mamanaba adugi maral amata leite hairunabagi damakta mathakta karaklami Jem gi mamanaba aduna magi gari da kakhatuna phamlami mart aduda huranba aduna Josh ki mamanabi adu faduna leiba aduda Josh na mamanabi adu kannanaba haiduna tapna changlaklami tanja aduda angakpa thodok amagi manil fanglami samudra adudagi ising adu chawkhalaktuna mafam adu thumjilaki asumna mart adusu isingna pumthum thumlami ngaihak leraga Josh mart adugi manungda iroiduna lerami huranba nupa amana isingdagi mathakta kakhalami aduga Josh ki mamanabi amasung police officer adusu ulai police officer adugi makhongda soklami
मरम असिना जोस की ममानबी अदुगी फ्रेंड अदुना सोक्लिबा अदुदा येतनबा हाइदुना थिरमी तंजा अदुदा जेम्सु मपागी मनाक्ता लागमी मपाना जेम्बु उरगा गारीदगी मतौ करमना थोगलक्लिबनो हाइन हंगलमी जेमना खुमलई गारी अदुदगी अइगी फ्रेंड मना लौथोकपिरमबनी तंजा अदुदा जेमना मागी फ्रेंड अदु निंगसिंगलई अदुगा वाखल यामना वारमी मरमदी थौदोक अदुदा मागी फ्रेंड अदु सिरमलगनी हाइदुना ngayhak lerga manager amasung guard adusu self mathakta kakhalai josna magi mamanabi nupi adu isingda leiba uraga somthaduna self mathakta kakhat halami mart adugi parking da matai manau anisu gari manungda thokfam khangdana lermi aduga jem gi friend si khre haina khalamba adu siramde mana gari gi mingshal adu thugai dunu mart aduda huran ba amaga loina duna laklami makhoi sing adu self mathakta kakhatuna lermi मखोई सिंग अदुना खंगी मदुदे इसिंग अदु तपना तपना लेप लेतना चौरखिनी अमसुंग आर्क्वेक सु थोगलकनी हाइबा मरम असिदगी जोस की फ्रेंड नुपी अदुना ममानबा अदुगा मार्ट अदुगी मेन डोर चेक तौबा चलमी नाकन अमदना गार्ड अदुना मार्ट अदुगी बैक डोर चेक तौरमी मखोइन उपाय अमा तौदुना मार्ट अदुदगी थोकप पामलमी तंजा अदुदा जोसना साहुम अमा फंगलमी मरम असिना इसिंगदा लैरिबसिंग अदु सेल्फदा कारकना बाहायरमी जोस की ममानबी अमसुंग नुपा अदुदी सेल्फ मथक्ता कारकलमी अदुगा गार्ड अदुदी मखोइगी मिटमांग मक्तदा साक अमना चाखी थौदोक असिदगी मखोइना मफम अदुदा साकसिंग लैरे हाइबा खंगमी जोसना साक अदु उरगा साक अदुगी मरमदा हायरमी मार्ट अदुगी पार्किंग द गाड़ी मनुंग यावरिबा मतै मनाव अनीनसु साक अमा उरमी साक अदुना मखोइगी गारीगी मिंगसल अदुदा एटेक तौरगलमी मदुदा मखोइ अनि यामना किरमी मार्ट अदुदसु साक अमना सेल्फ अदुगी अकोइबदा इरोइदुन लेरमी मदु उरगा जेमना करिगिनो अखोइगी इनाक्ता साक असिना इरोइदुन लेरिबसे जोस की ममानबी अदुना खुमलई साक असिना मफम असिदा इरोइदुन लेरिबसिगी मरमदे अखोइ मयामगी मरक्तगी कना सासिगी हाइना चेक तौरिबनी तंजा अदुदा मफम अदुदा यामना साथीना आर्क्वेक थोलकलमी थौदोक असिदगी यामना चाव इलेक्ट्रिक की वेयर मा तलक्तुना इसिंग अदुदा नकना यानदुन लेरमी मदु उरगा मखोइना खले मदुदी वेयर असिना इसिंग द सोकपगा अखोइ पोमनमक सिरगनी हाइना मरम असिना जोसना इलेक्ट्रिक अदु मुथतनबा मेन स्विच अदु थीब चटनबा तवदा जोस की ममानबी अदुना यारमदे अदुगा हाइरई नंगी नखुत सोकले मरम असिना सोकफम अदुदगी ई थोरकलबदी साकना ई अदुगी मनम नमदुना नंगी नाकता सोइदन लाकनी नंग कुदोंग थीगनी वाही असे तारगा जोस की ममानबी अदुगी फ्रेंड अदुदा वाखल अमा लागमी महाकना मार्ट अदुदगी पोसक खरा मसादा फिक्स तौसिंदुना अमसुंग इसिंग मनुंग सोर होननबा हाइदुना पाइप अमसु उपसिलमी अदुगा महाकना इसिंग द सोंगथरमी इसिंग मनुंगदा साक अदु लाई अदुबो करी अमता तौरमदना मफम अदुदगी चटके मार्ट की पोट चै खुदिंगमक इसिंग मनुंगदा चाइथोक्तुन लेरमी अदुगा समुद्रगी लेन्सु इसिंग मनुंगदा लेरमी नुपा अदुना मेन स्विच यौरमदाइदा माकी पाइप अदु लांब फंगलमदे मरम असिना महाकना पाइप अदु मसा मथंद लौथोकलमी अदुगा इलेक्ट्रिक स्विच अदुसु मुथतलमी महाकना इरोइदुना मथक्ता कारकनबा होनरमी अदुबो मसादा अरुंब कया फिक्स तौसिनखिबना मरम ओइरगा इरोइबा ngamlamde मरम असिदगी नुपा अदु उपाय लेतना इसिंग मनुंग अदुदा सिरमी अतोपा सिन अमदा जेमगी फ्रेंड अदुना पार्किंग द लेरिबा मतै मनाव अनि अदुगी मतेंग पांगलमी महाकना असिबा मीगी मखुट अमा नाकन अमदा हुंदोकलमी मरम असिदगी साक अदु नाकन अमदा चटकी खुदोंग चाबा असगी मतेंगदगी मतै मनाव अदु गारीदगी लौथोरक्तुना गारी अमगी मथक्ता काखतनबा तौरमी मदुदा साक अदुना साहुम फंगबदगी मखोइगी माइकी तमना लागमी मदुदा नुपा अदुना मागी नुपीना लूना तौजबा हुई अदु नाकन अमदा लंथोकलमी मरम असिदगी मखोइ अनिगी थवाई अदु हिंगहौई जोस अमसुंग हुरानबा नुपा अदुगा पुदुना थौरी अमगी मतेंगदगी मार्ट अदुदगी थोकनबा हाइना तौरमी मदुदा मैनेजर अदुना अयहाक हाना थोके असुमना हाइदुना थौरीदा यानदुना काबा हौरपदा साक अदुना सोंखतुना मैनेजर अदु चारमी तंजा अदुदा नाकन अमदा जेमगी फ्रेंड अदुना पाइप की मतेंगदगी मार्ट अदुदगी थोकननबा होनबदा इसिंगद तारमी मरम असिना साक अदु मनाक्ता लाई जेमगी फ्रेंड अदुना मतै मनाव लेरिबा गारी अदु तमना इरोइदुना लागमी मतै मनाव अदुना जेमगी फ्रेंड अदु मथक्ता चिंखतपा होनबदा नुपा अदु इसिंगद ताखी नुपा अदुना
yamna thuna gari aduda karaknaba hotnaringayda sak aduna laklaga nupa adusu chaki asomda huran baduna hukki matengna sak adu fananaba plan tawrami huk adu mahakna leiriba self adudagi khara lapa mafam amada lermi police officer aduna huk adu ayhak lawruge haina hairakami maduda mayamna police officer aduda nahak soktuna leiribani igi manam aduda sakna soidna nangi nanakta lakani police officer aduna mayamna hairiba adu gyaramde aduga mahakna ising aduda chongthage haina tawbada machanupi jemna hana ising aduda chongthaki huk adu lawruna bahaiduna sak aduna jemgi matungda iroiduna lagami jemna huk lawdringaida singjang ama fanglami mahakna singjang adu paiduna sak aduna naksilakpada attack tawrami maram asidagi sak adu handuna chatki jemna huk adu puduna self aduda yamna thuna lai makhoi mayamna huk aduda sa ama lengsinduna ising aduda langtarami sak aduna manakta changsilai adubo sa adudi charamde makhoi maraktagi nupa amana sak aduna sa adu karigi chadribano haina hangbada huranba amana kumlai sakna fresh oiba sa bamai maram asina aikhoina hun thariba sa asi chadribani asumna hairamlaga huranba aduna nongmai satuna manakta leibi nupi adu faraga ising aduda intharami maramdi nupi adugi matengdagi mahakna sak adu phanaba haiduna tanja aduda huranba nupa adugi khongloi aduna huranba nupa adu faduna huk aduda lengsinduna ising aduda intharami sakna laktuna huranba nupa adu charami sak aduna huk adusu yotpada yaukhibana huk aduda thurami mart adugi parking aduda jemgi friend amasung matai manaudagi hinghobi nupi aduga gari amagi mathakta upai leitana mateng ngaidun lerami tanja aduda nupi adugi hui adu urami amasung manakta laklami nupi aduna mahaki hui adu lakpada yamna haraujarami jemgi friend aduna yot amagi matengdagi khonjel thokalami khonjel adu mathakta jemna tarami maram asidagi jemna isingda chongthaduna magi friend adu kannaba parking tamna chalami josu jemgi mateng pangnana bahaiduna matung inaraklami jos amasung jemna mart ki mathaki thong adu lonsilami maramdi makhoina parking gi thong hangbada mathaki ising adu laktana bahaiduna asumna makhoina parking mafam adu yaurakpada jemgi friend aduna parking mafam aduda sak lei haina haibadagi jos amasung jem gari amagi mathakta kakhalami makhoina kakhalakliba gari adu jemgi mapa police officer adugi gari oirami jemna gari adu mapa gi gari ni manungda nongmai yawi haina haibadagi josna kumthaduna gari manungdagi nongmai ama lawthoktuna gari aduda amuk karaklami josna gari mathak adudagi nongmai adu kapada isingda tarami ising manung aduda sak adu jos ki manakta yausilakpada josna nongmai aduna sak adu kapadagi siki asumna makhoina parking adudagi mart ki floor amada laklami jos amasung huranba nupa aduna mart adugi thokfamda gari amana thattuna leiramba adu high voltage current sizinaduna pokhai hanaba tawrami maramdi mafam adudagi thoknana bahaiduna makhoina thorang tawringaida earthquake amuk tawraklami maram asidagi mart adu kaithaba horai hukta palamba sak adusu nanthoraki josna sak adu huk nanthorакle haiba khangladuna huranba nupa adu isingdagi kakhatnaba hairami sak aduna isingdagi makok adu thingalakpaga josna electric gunna sak adu da kablami amasung huranba aduna high voltage current gi matengdagi gari adu pokhai halami thawdok asidagi makhoi sing adu mart adudagi thoklaklami mapanda thoklaktuna yengbada samudragi ichaw aduna maram oiraga mafam khudingmak amang ata thoklamba adu urami asumna thawdok asidagi amang atana mafam khuding ihang hangduna miyoi amata uramde aduga makhoi khara tamak hingauraduna matang sida film asigi aruiba saruk oiki mathangi nungairaba film amada mayam punna channel asimaktada amuk hana thengnaminasi ngasigi oinadi pomnamakpu ikai khumnajaraga matang asida tension jari